Biswasi butterfly orchid makhal asi India ke oina ihan hana Manipur da fanglei. Amadi Khabai Shoi Special Commando ki team amana crore ama makhairom ki opium pare. Poni TV na pizaba Manipuri pau midyeng tabi riba singbu taram nokchari. Pungza asi faubagi maruiba pau sing santok na pizari. Biswasi butterfly orchid haina khangnaba u pambi singda hoba pangchau chau daba orchid asi Burma, Thailand amadi China da fangba adu ngasidi ihan hanba oina India gi manung chana lairiba Manipur da su fangle haidi. Orchid asi New Delhi da laiba sing lai singtagi oiba website team amana thizin bada Manipur da ki fangki bani haidi. Website asigi mapu oriba tabi square ratio ki matung inna orchid asi Ukrul district ki Kangkhui area dagi funky bani. Tungda orchid ecology and taxonomy ki botanist Dr. Pankaj Kumarna orchid asibu identified toki bani hari. Masigi orchid makal asi hana report oba laikidri maduna lamdam asigi flora da anoba contribution ama oiragani hari. Tabis ki matung ina orchid asi northeast chap manaba climate na maram oiraga haurabasu ngasi fawbada kana matana yangsan lutabana khangbangam tabani hari. Manipur Sarkar ki War on Drugs 2.0 ka mari lenyana paikhatlakiba Jackson Thaurangi saruk ama oina ngarang Khabai Shoi Special Commando ki team amana mioi ama international market ta lupa crore ama makhairom ki oiba opium kg ani ga konana fare. Officer in charge Special Commando Unit Khabai Soigi Sub Inspector L. Bebekananda Singhi Luching Makada Habildar L. Kuber Singh Amadi ICCS Mani Singh na assist tauduna amasung MPD Superintendent of Police Railway and ICG Pautak Matung Inna Khabai Soi Special Commando Unit ki team amana ngarang numidang pung mapal minute tara mangarom taba matamda Manipur University ki main gate manaktagi Bisnupur District ki manung chanba Kwakta Ward number 3 dagi MD Abdul Rahman Jahi Kuntra Taret Apopa Laikhitraba Manowar Ali Asidagi Drug KZ Ani Redmi ki mobile phone ama amasung Angauba Machugi Varna car registration number MN05A5646 Fabangam Kibani Heidi Drug ka konana faraba mioi amasung pochai sing makataba ain gi oiba thabak lokhatnaba singzamai police station da khusinakri Heidi Manipur gi haugatlakliba bahairoi singgi examination gi yengtuna amikna isai gi thoram sing pangthokpa leptuna lakpa adu ngasidagi pangthokpa yaragani haina amikna thadorpa cherol amana haidi Isai thoram sing sinbi langbi riba singna music band singa kupna tana biduna saifam singda laugadaba mayek sengna khangbiduna amasung yariba makai nganna matam chana isai hobina ba khangan baga loinena isai thoram sing numidang pung tarama thoi fawbagi manungda loisin bigadabani Tangai fadaba lagi thoram ga mari leinaba isai gi thoram singdi khara komtho komsin leigani hairi Cherol asina makata araduna Manipur gi isai gi artist singnasu amiki chana kanglon munna khangbiduna amadi artist masen hena cooperate pinaduna ingna chikna isai gi thoram sing pangthokpada mateng pangbiu haina appeal torakli loinena saifa masing yamna lausin badagi lakpa problem singdagi thorakpa problem sing Amikna dai telowa ngamzaroi amadi amiki musical group pumna maksu isai organizer singa kupna mayek sengna saifam singda togadaba amadi tauroi deba pumna maktana biduna isai che kakpi gadabani haina cherol asina makatari paugi merak thatna atin babre amatang lominasi Breki batung taram nokchari makhataba pau pizari
Kangpokpi Police Station ki team amana asat awok sing ngarang check tawbada Honda City car amadagi heroin number 4 oiramgani chingnaba sapon kep chani tarani thoiga konana mioi ani su fagat kre faraba sapon case sing adu kg aniga gram tara humdoi muk lumi local market ta masigi mamal jarakna lupa lakh humpu humdoi ga lising humpu oigani amadi international market ta masigi mamal lupa crore kuntra ma thoiga lakh marfu oigani haidi Faraba mioi ani adudi Churachandpurgi manung chana laiba sangai kotagi sonlai sai haukep chahi kun humdoi amadi zamgo len haukep chahi kun mathoi Churachandpur dagini haidi makhoi gi mathakta FIR panduna makhata ba action lokhalakani haidi Hokiba tang anida sagolban kangabam lekai dagi arambam nanau chahi kuntra manga Police custody da laikhidaba thaudokta January ba Imphal Police Station gi SI kwa kaitel hainau khongnambi thoksom lekai dagi TS Jitendro ngarang CGM Imphal West da puthoklaba matung tha asagi tara taruk fawba numit taret nigi police custody da remand lawkre ngarang video conferencing gi khutangda thodok asagi accused oidiba SITS Jitendro CGM Imphal West Alex Muibagi court puthorakiba aduda police ki mahut sinlaga accused ki maikai dagi hakibada accused asi wahang pahong sathabada mahak masagi maral ya jaki Imphal East Commando da leiba mahaki mamanaba SIKTS kumana harakiba amasung kangambam Jackie kauba amana complaint ama lodge tawbagi matung inna civil dress da arambam nanaubu mayumdagi faraga police station da puraki maduda mahaki mateng pang bakharasu yoraki Nanau police station da wahang pahong sathabada mahakna kangabam Jackie na proprietor oiba kangabam lekai da leiba Mauru and Sons Jewelry dagi mahakna sana san humpu lauki haina mahakna yajaki Adumapu makata na asengba adu haidora o haiba yadabadagi lichaina mahaki matunda ani homlaktang kanki Arambam nanau furaba matungda mahakna jewelry shop asidagi laukiba sana san humpu adugi manungda san kun mangana uripok chakari komda leiba sana safam amada bandan thamki sana santara mangana mahaki manembok tapi kre sana san kunna yontokre haina fongdok lamba lei Hariba sing asiga mari lenyana masida January ba SITS Jitendro asi makata na wahang pahong satha naba riman lawkre hadi Mamang thagi kun mathoida Imphal West ki khodak awang lekai dagi sana sam ningol ningthauzam ongbi chingkai nganbi sahi kun taruk kobi mong ama hu pizaduna hat kibani hariba lekai asimakta dagi laikhidrabi asigi mapuroiba ningthauzam bizendo jahi kun Nepal apopa laikhidraba en ibungo amasung laikhidrabi asigi manembok thinguzam ongbi Germany jahi nifunipan mapuroiba laikhidraba en ibungo JMFC Imphal West anina judicial court remand pibedagi accused animak nganang jail yokre Laikhidrabi chingkai nganbi mamang thagi kuni thoida North AOC da leiba Ras Medicity da asibak sang oina purakibani Aroibada maruiba pau amuhana pizari Burma Thailand amadi China da fangba Vishwasi butterfly orchid makhal asi India gi oina ihan hana Manipur da fangle Amadi Khabai Soy Special Commando ki team amana crore ama makhairom ki opium fare Poni TV ki Manipuri pau mi yang tabiri basingbu amukana kurumzari